Image Podam Yang Beer Simbahan Tram Noxabalina Kurumjari. Nasi Maro Powda, all Manipur Working Journalists Union Gi, Nipu Marak Suba, Mapok Mon Panan, Toram Pangtok Clay. Technical Kayagi experience later, Sanari Sing Semba Association of Labor Matautai Haina, Sub Minister N. Billion High Clay. Loinana, Lake Kidraba, India Prime Minister Atul Bihari Bajpai Mapamda, Ikai Kuna Woodboyna, Siding Sidina Clay. Howzik. Mapung of Pau Lobirasi. All Manipur Working Journalists Union MZUGI, Nipumarak Suba Papok Mot Palan Torngasi, Manipur Press Club Da, TH Bishorjit Public Works, RD and PR, IPR, ARMadi Commerce and Industries Minister Na Athobi Mitung Oiduna, Hodokre, Toromduda, Karam Shyam, CAF and PD, Review and Relief and Rehabilitation Minister Amadi, Chairman Amasung Managing Director Shalai Holdings Private Limited, Naringbam Samarjit Singhana, Akanam Mitung Singoina, Sarukyaki, Loinana, MZUGI President Amasung ISTBG Editor in Chief, Brojendra Ningombana, Thormapuena, Sarukyaki. Nasigi, Thormi Saruk Ama Oina, MZUGI Hana President Amadi Secretary Oramba Amasung, Manipur Press Club Ki Secretary President Oramba Singda, Asamba Kudol Poaching Tamduna Kai Kumnabo Utki, Loinana, Editor Guilds Manipur Gi, Member Sing the Su, Kudon Poaching Tamduni Kai Kumnabo Utki. State Asigi journalists sing Marakta, Yanadaba, Kenaba, Tazanadaba, Leramba sing Nasi, Bangtokiba, Nipumarak Suba, all Manipur Working Journalists Union Gi Mapokumon Numit Asida, Amato in a Puna Saruya Minaduna Bangtokuna, Manipur journalists singi Itiasta Anova, Scepter Mahangdok de Haina, Torom to the Wangangaduna, Editors Guilds Manipur General Secretary Yumnam Lupachandrana, Pongdoke. Magna Makata, Haikibada, I call you Marakta, Kaidok Nabagi Madam Late, Amadi, Asumna. Amukana Punsinabagi, Tabakasi, Amuhana Tolanusi, Harduna, Amukana Kaidok Tanaba, journalist community da Apil Tauki. Nasi Tarungi Warol Peduna, Akana Vitung Okiba, CAF and PD Minister Kalam Siam Haikibda, journalist Simpamacy, education Sharuk Ama Oire, journalist Yaudana, Society of Sakot Pahivisi, Mapung Pavangam Loy, Maramaduna, Simpamacy the Katopaga Lonana, Ahington Naidana, Mato Toriba, journalist singing Simpam or Simbu, Ekoipunamanga, Ikai Kunopam Toi Haike. Nasidi, local paper, national paper, any information about things, a part of education. She requires education from the market. I call it the young people. And the city education, any person, politician will be, any organization will come from where, Simapung power, Wakaru, like Sulo. Thoromgi Atoba Mitungi Warolda, Minister T.S. Bishosin Haikibada, Nipumarak Shuba, MZUGI Mapokumon Palan Thorom Ashida, Editor Guilds Manipur Amadi, MZU Punna, Saruk Yaminam, but Angakpa Amadi, pulling the Nungaiba Pawi, Hayaduna, State Asigi journalist Singa, journalist Singi Marakta, Awonba Home Pork Pasina, State Asigi Sakot Tarangi Tabuktasu, Awonba Home Pork Lagani Haiki. The balancing of people. Any media, I'm not a power to phone, I be a ship of every government, so the money, public is the money. The other performance of the Aquila extract or Pusativa, like a post in the government, the government, Ayala, I have posted media, may I let you a balancing when I need to Tambira Saturday, public powers in whining, decision law, any kind of the justification law, like the have to report right Masipuna, the Panjari, such a Minister Namakata, Haikibada, Mediana. Amagi Marakta, Santainan we aso Tawang Loribani, Sarkan and Yam Gisako Tarangi Taboxing Packet Ba Amadi, Matamatamgi Isusingi Pau, Pongbada, Mike Animaki Yengduna, Miam da Suma Pau, PB Navasu, generation da Piltauke, Loyana, social media Amadi, Mike Kayadagi, generation the Pirakliba, Sing never sing Amadi, say things in Matang the Su, Minister of Honkia Pondoke. Throngi Mapuikeva, MZUGI President, Brojendra Ningombamna, Nasi Throm, Adubu, Mapung Pana, my partner, Pantok for the Saruyakiva, MZU Madi, Editors Guild, Manipurgi, Member Simbu, Tagat Pondoke.
World Funaba Federation WFF ki mapok kumon throm ngasi kuman lampak Indoor Stadium na pangthokre lamdam masigi masana amadi association singna awalak liba sanaroi kayagi career da amang masak amo hele aigi migi naidana honorabadi afaba sanaroi sing puthok ngamgani lamdam masida laiba tongan ba sana khonamagi lamda association ani thoktuna isa khaki khalaga thabak taw toklasi isagi oijabat tungoinaram laga aikhoi punamaki phagadaba lambi da chatminabana tungi afaba oigani lamdam masigi sanaroi sing national amadi international gi thakta medal kya lor ibasi hengal lak libra natraga hanthrak libra haibasi yengsin matam oire masigi matangda khana nainaba kya pangthoktuna hena phaba lambi da porokna hona ba matam oire aikhoina authority oigani haidona mari yetna ribasi sanaroi singi tungi punsi mangna bani masina lamdam masida afaba sanaroi puthokpada awaba oire bani association singi marakta wakhal taminatuna afaba mating leiba anoba technical kaya gi experience leiba sanaroi kya na semba association ama leiba mathok tai haina Chief Minister N Biren haikre Chief Minister makhata na haikibda lamdam masigi sanabida amadi lol da yumpham oiba masana ama oiriba World Funaba Federation asina aikhoi gi lol asibu malengwi thakta masak takpa ngamlagani loinana pari puri dagi sanarlaba masana ama oiriba thang tasu hojik international gi thakta recognize tawgadore masana asisu inat ki oiba lol amadi wahiwata sinaba sina aikhoi gi nat amadi lol sak takpada chaun mateng panglagani lamdam masi sana khonabagi lamda tongan ba chakhut khongthang kya mrum pangthukna lagli makhata nasu sana khonabagi chakhut thawra chakhut khongthang gi lamda thabak kya pakhet kani aduk association gi level ji hek yor pakanda association sida aigi migi naira kanda group naina bagum bagi pot mai fange aduna sanaroi sem jaraba laibak sem jaraba mi sem jaraba gadi aigi apamba aigi hebe poche kra thadok tri bhaw koi semba ngamoy aigi be poche hek mang tharaga changaba thaba ma tamai paroi da aigi be poche tungda thamakanda ekhoi gi na lakpiyo ekhoi mayam sem da yade ekhoi mayam phan da yade ekhoi mayam taw da yade lawa akhoi gi di leina rise ai adu oi da yade na lep ga leina badom tawe ba association tra da adagi ne be ekhoi manipur da suda ekhoi sidara is tharmadu saruk yakiba ND moten haiki manipur si honaba kanba sana khonaba da pung thawat palamdam amani state asigi art ta yumpham oiba thang ta amadi phunabagi masana si manipur dagi hauraga Hollywood industry da choreographer manga thamdra tamba haukhre masina malengbi thakta state asi maming lehoragani thorom asigi manungsana Arjun Award phanglakraba Paunam Lili yauna Chief Minister na mana mathum yenthokhi loinana wusugi sanaroi humpuni thoida khudol potchu tamduni kai khunu utki Funaba Federation asina sanaroi singidamak rims amadi janims da ana yarakpada khudong sanam gidamak Chief Minister gi khuthang da ambulance amasu khusin nakhi India ki Prime Minister Oiramba Atal Bihari Vajpayee na laikhidaba thabum ama pharak paga mari leinana mahapui kai khumna utpoina jati si mafam kaya da sairing saidinaba thoram kabya anjali thoram pangthokna bagum BJP Thawal district amadi BJP Wangjing Tentha mandal na susinduna thoram asing asi Wangjing Laikol community hall pangthokre thoram aduda Manipur lenga ki education minister TH Radheshyam Wangjing Tentha constituency ki MLAP Brojen amadi BJP Manipur Pradesh ki lusingba kaya yauna district ki mahila mandal morcha amadi local leaders sing kaya su saruk yakhi thoram gi saruk ama oina minister Radheshyam na lusingduna laikhidraba Vajpayee amadi atai party ki laikhidraba Lusingba singi photo da lai katuna ikai khumna khe Vajpayee ni iramba kya khoya kya paya laripu Manipuri londa ithok lamba laikhidraba oja S Nanda Kishore na iba kari mangkhre kari phangkhre kawwa lariki ahum suba edition amasu minister na phongke loinana Vajpayee ni iramba sairing sadin amasu pangthokhe tharmaduna minister Radheshyam na phongdokhibada ngasi malemda BJP na khwaidagi chawba political party ama oinaba hotnabada achobu thodang loramba Laibak asigi mipung khuding bu chakhutnaba yaifaba nungai yaifaba lamdam ama oinanaba honramba amadi laibak asigi dam kathoklaba thoba lusingba amani haina laikhidraba Atal Bihari Vajpayee bu singtha duna ngasi lamdam asida chakhutba poroknaba honabada lusingba asigi matung insi haina phongdokhe India pun tak Manipur betul betul. Tuan ba country yang ada asli impact asli web asli uhalap ni ba si awal ini sekarang mahal karena asli architect maupun asyik tahu maupun piramid sih sudah lebih dari leader kaum sih. Kalau sih rumah, ekoi musik kita, ekoi macam piramid apa di Bharat pusat tak, Manipur pusat tak di bawah, asli leaders masih missing by, tak ada jadi.
Silsargi Mahaswaruki Manakta Lam Yengbiu Manipur Bhavan Sarava Manipurgi Honorable Minister Berenga Wari Sanaduna Ayaba Pire Maramaduna Miamna Lam Tividuna Atubada Manipur Bhavan Sanava Tausi Haina Ngasi Ayuk Pungni Pandagi Hoduna Manipur State Ki Yumtangnariba Assam State Ki Manungsanna Laiba Silsar District Ki Rajiv Bhavanda All Assam Manipuri Youth Association Na Sinduna the Precious Day 2018 Felicitation cum Cultural for Youth Mobilization and Social Reformation Gi Thoramda Athoiba Mithung Oikiba Minister R and Culture Health Family Welfare Law and Legislative Government of Manipur L. Jantakumara High Cray Minister Jantakumara Makhatadun High Silsaramadi Assam da Laiba Aikhoising Soin Takiba Sing Asi Punsin Natuna Aikhoigi Sakut Naba Honaba Matau Tai Aikhoi Karam Tona Punsinduna Sakut Pa Madi Tungda Sakut Payaba Ama Porknaba Honaba Bimatam Wari Hainasu Minister Makhatana Fondoki Tharmaduda Minister Jen Kumana Atobi Mithung and Dilip Kumar President AAMYA Sina Tharmapu Amadi Saknai Mioy Kayana Khanaba Mithung Singoina Saruk Yaki Manipur Small Farmers Agri Business Consortium Amadi Information and Cultural Society ICSM Khabam Lamkhai Manipur Sinduna Ngasi Nomagi Oiba Agri Business Planning for Generation Income Haiba Thimda Sensitization Program Ama Ngasi Pangthokre Luang Sangmam da Leiba ICSM gi Training Hall da Pangthokhiba Thoram Aduda ICAR North East Hill Region Manipur Center Lamphel gi Joint Director Dr. I Megachandra Manipur Small Farmers Agri Business Consortium gi Project Coordinator MS Khaidem GP Women College gi Assistant Professor N Nandomadi BJP Hangang Mantal gi President Kumanthem Jila Yauna Lomi Kayana Saruk Yaki Thoram Aduda Thoram Kamari Lainana Dr. I Megachandra Haikibada State Asi Sakut Ke Hairabadi State Asigi Low Singu Bagi Lamda Sakutpa Portrabadi Gamloi Lengaki Makedikisu State Asigi Low Singu Bagi Lamda Sakut Naba Haiduna Angamba Takta Honori State Asigi Singamadi Tamgi Lehau Yamna Kenaba Laibana Maram Oiraga Amadi Aying Asagi Kelda Yamna Chauna Ahongba Lakbasina Maram Oiraga Lehau Gazanaba Mahimarong Tabana Kanaba Oigani Singilamda Uhi Wahi Taba Amadi Tamda Pau Tabaga Luinana Lomi Singda Hena Sentok Legidaba Mahimarong Taba Nasungani Ngasigi Sensitization Program Aduga Mari Lainana Expert Kaya Na Lomi Singi Semiron Pagatnaba Karamba Karamba Tosil Togada Games in Packet Kate Haibi Matanga Wangan K. Karigumba agri business related any project ama tawa matamda small farmers agri business consortium na equity grant haidana bank tagi loan loba matamda lupa crore ama phawagi guarantee asi akhoi na pigani any agri business activities sa sal loibagi pochai process torga yon bagi jangum thabi oibe yai visa sa to bagi yai any product oriented ama tawa matamda project tawa matamda akhoi na masigi sendang asi loan loba matamda akhoi na collateral security bank de pirga senasi phanganda bagi pandam asu leiri Kaksing District ki manung chana leba Waugai High School gi sahi marphu mari suba foundation de thoram ngasi school asigi tising amadi nan tising staff sinduna school asigi recreation hall da pangthokre thoram aduda Waugai Gram Panchayat ki Jila Parishad member M Jantakumar na athoiba mithunglen Waugai High School gi headmaster A Ibumsa na thoram mapu Millennium Institute of Sciences Imphal gi founder member E Jiten Waugai GP gi Pradhan Y Hemshan Hyanglam GP gi member Y Ravi Amadi Kaksing Higher Secondary School gi lecturer E Khogena akhanaba mithunglen singwaina saruk yakhi Thoramaduda Waugai High School gi oina Manipur Board na loba high school living certificate SSLC examination da khwaidagi mark wangna phangduna mai palkhaba makok mathang tarkhaba mairoi sing Sinam Devdata Amadi Moirang Rituraj da merit award piduna pungning thawatki Ngasigi Waugai High School gi foundation day gi thoram aduga school gi mahiru singna entertainment program oina jagoi sei kya su pangthokna miyamda khudol tamki District Legal Services Authority Imphal West amadi Legal Aid Clinic hoba marak Lorimbam Laikai anina sinduna nomagi oiba legal awareness thoram ama ngasi hoba marak kaisam Laikai da pangthokre hariba thoram aduda resource person sing oina
Advocate L Rebitana Right to Education amadi Advocate L Ashapuna Debina NALSA gi topic Effective Implementation of Poverty Elevation Scheme gi matangda wangang dramyam da khangan ki ngasigi thorom aduda S Samo Advisor Young Citizen Club nakpigani Young Citizen Social Club amadi K Sham Advisor Young Citizen Social Club na thorom mapu oina saruk yaki thorom asi prajamyam da leiba logi matangda mit nakong oinan bagi pandamda Manipur State Legal Services Awareness na sathrakba awareness ki manung channa MSLSA na sponsor tawna pangthokpani haire Lions Club of Kaksing Greater Sinduna Kaksing Ithai Maru Committee ga loinana ngasi club asigi pilot project ama oina Beat the Plastic haiba theme da Kaksing Ithai Maru gi palendagi Kaksing nom da ising porpa kenen da phunjindun la ramba plastic amadi phatta hudi sing sengdokrai Amaram da Leo Club of Thawal College gi MSS amadi NCC gi mairu singa loinana colleges ki akoi da lamtu sengkrai amadi college gi manung amadi mapalda uhi panba usar kya thakri Lions Club of Thawal ki secretary N Ravindra na phongrokpada asigumlaba u thabagi thromasi Lions Club ki oina sahi gi oina pangthokpa activity amani malem gi oina ainga sa amari nuksita mosilakpa kaya sina miyobida thonba khudong thiba kaya ri ngakthokpa ngamnanaba asigum thromasi pangthokpani haiki thromaduda Lions Club ki president L Marjit Kumar college ki principal O Chawar Devi yauna miyoy kya na saruk yaki Zonal Educational Officer Sandelna Ice Mongjang Upper Primary School gi Chhatru sing uniform lainaba thadrakhiba sel kaithokpa yadana leire haide wafam ase ngase Ice Mongjang village gi ningthau gi mayumda pangthokiba paumi sing unaba amada khunna sigi ningthau lelet haukipna phondokhibani mahangna makha tana haikibada July thagi tang mapanda ZEO Sandelna DC Sandel gi khuthangda khunna sida leiba Upper Primary School gi Chhatru sing uniform lainaba Kaithrakiba sale adu ngasi phawba kaithokpa yadana leirakli sale asi ZEO Sandelna bank account da hapkhraba matung July first week da check issue tawduna khulasigi ningthauda khusinarkiba gi matungda July thagi tang 30 ta SBI bank moreda sel kaithoknaba chatlubada check ta irakpa sel masinga account da deposit rakpa sel masinga manaramdabana maram oiraga sel asi kaithokpa yadana leiri haina mangna phongdorki Lelat Hawkim Navakata, the Ponokivda, ZEO Chandelna, Sek Manada, Eva Sel Masindi, Lupa, Lisinkumapan, Satrekni, Aduga, Makoina, Deposit Rokiba, Sentamna, Lupa, Lisinkunaga, Satret Kuntraga, Tarukni Masina Maram Orega, School Lasida Tamliba, Mahiro Sing, Amadi, Sahi, Losilapo Pawa, Pesakaitopa Yadra Maram Orega, Schoolgi, Uniform, Chetran directly. Marakta kiba lupa lising ahunga samapan humdoi asi watpana sel kaithokpa yadana laiba asigi matangda ZEO Sandel officer satuna hanglubada ZEO masana upai leite sel asi DC Sandel na tawbani hairi sel asi kaithokpa yadamana Sandel da chathok chasin tawbada sel kaya masu sang krabani hairi hiram asigi matangda lelet hawkimna mari lenaba department amasung mari lenaba concern minister na Manung Hanjin na laiba khun asigi chhatra singi damakta khanbiduna miyeng changbinaba phongdorklei Manipur lengak na singtam anibu thong manana sakhotnaba amadi lengak sasan tawba nungainabagi damak anoba district taret hapsilakpada kaksing subdivision bu mapung phawa revenue district ama ohenkrei district asibu mapung phana sakhotpa yananu gedamak mathau phajana pangthokpa yananaba DC gi thabak thorum pangthokpa nungainabagi damak ADC ama amadi SDC BO batam khara thanamlabaga transfer order thokibdagi hangdun laiba pham asigi mahut thabiraktabana moiraga Kaksing district asigi sakhot thrangda thinthale lenga ki khungang chalu haiba kholaw asi sinda da lawbaga manare khungang na namna laiba Kaksing district tasu laiba lenga ki sapchaba mathau to hanbiu lenga na sapmarba miyeng yengbiu SDO Kaksing da indexer oina laiba puyum gambhirbu look after SDC headquarter oina Manipur lenga na lenga ki revenue department Mamang Thagi August Tangkurmada order ma thokiba du yaning de haina joint non government voluntary organization Jangbo headquarter Kaksingna Minister Revenue da Saliba Thagi Haukiba Tang Nipanda Serul Pikre Masigalona Mr. Masamak Undaduna Laiba
asing wafam madu paudam ki maduda minister masamagna numit ini humni gi manungda thabak to ontholagring haina thajaba piram laga ngasi phawwa tumina lesin khre haina jangbo kaksing gi cherol phongdorokli serol sina pallibadi minister na thajaba piraga tumina lesin basi prajada minambani indexer haiba post asi di LDC gi makhada laibani masigi sumathakta poyam gambhir gi MGL asi SDO kaksing gi makhada laiba oiramdre mio esi sahi kun hena sub registrar gi indexer oina lekli basi SDO gi makhada tarap lokhi bisu lairamdre atopa mafam gi indexer amada daitaya na laiba SDO kaksing gi yet ki pambom oiriba SDC headquarter gi phammasi yamdrabada junior MCS na amana puhanba darkar oiriba pham indexer asida pisin basi maram chade niyam niti karimta chanadana indexer amada namfuda lookupter puhanba yaroi haina haijaduna laklabsu tabidri basi mari lenaba authority na lakliba tang kumaban phawbada asoi basi semdok tarbadi jangbo amadi all kaksing students union kaksing na miyangut warep nabagal akanba khongjang changsilagani hairi Martin Grammar School Kaksingna the Seven Sisters Publication New Delhi Kusumna Sinduna Numit Inigi Oiba Book Fair Come Sell Hayeng Dagi Martin Grammar School Kaksingi Premises Tapang Tolagani Book Fair si Hayeng Ayuk Pungtara Dagi Hogani Hairi Delhi ki Paharganj da Laiba Baba Sahib Ambedkar Secondary School da Pangthokpa Swarshi Seva Momenta Prime Minister Narendra Modi Saruk Yakri Mang Sumjit Paiduna Lam Sitki School ki campus adu lairba ilmung singi angang singi mahi masin tamna tamhanna bagi pandamda Dr. Ambedkar na lingkhalambani Prime Minister Modi na mahiru singda haikibada Ambedkar gumba oinaba makhoi hono India bu lunan ba ohenaba makhoi makhut sing molha lu haiba waham sing su thamki Prime Minister Modi na protocol thugaiduna mission amo oina thabak suduna Pradhan Sevak oikre hairi lisingam ga samapan humpu nipu ga tarukta lingkhat kiba school aduda hek changlakpada Prime Minister Narendra Modi na Dr. Ambedkar da ikai khumnaba utki Prime Minister Modi gi mission amasung vision adudi mathang sahida Gandhi gi mapok kumon lising samaga yankherak subada taru tananba India ma ohenbani Krista kum lising nga sumna trangwa dagi asi ghata sumjit paiduna lamtu sengwa horkiba Prime Minister Narendra Modi na Banarasida kom ani leiba toilet natraga ijatghar sanaba jatra hakum hunkhrabani Malem gi meruda leriba un asum pixilakpagi maram thigatnaba NASA Ice Cloud and Land Elevation Satellite ani ICES-2 haina mingthonba satellite California gi Vandenberg Air Force Base dagi thagat khre Advanced Topographic Laser Altimeter System laser adu bim taruk thongna kai khre satellite adu gi orbit numit marfudraga mathoini haire sanabigi pauda Jirbam District ki Bauparada Leiba Lamden Community Hall kam Kangshang Bauparada District Kang Association Jirbam Manipur Sinduna Timmapana Saruk Yadana Sanakiba August Thagi Tang Kunga Mapan Singani Suna Tripan Dagi Hoduna Zatrakiba Kunma Toisuba and Patama Devi Memorial Men's Kang Tournament 2018 gi ngasi Sanakiba Hanba semi-final match ta SAYCA Sorok Ating Bina SAYCB Sorok Ating Bibu Panjan Kunga Taruk Trama Thoida Maitiba Piduna SAYCA Sorok Ating Bi final Sankre Second semi-final match Thasiki Tang Tranipanda LECA Bauparaga Mahadeva Ningthembamga Sanagani Aduga final match na lakliba September gi Tang Kunda Sanagani Hairi Lisinganga Sumatra Marigi Asia gi gold medalist amadi handak da pangthok thiba Commonwealth Games ki gold medalist loina London Olympic ki bronze medalist amadi mangarak world boxing ki title lawduna lebak asigi lemjidingai orba Rajiv Gandhi Khel Ratna Award Arjun Award Padma Shri amadi Padma Bhushan pidani kai khumna gharbi Mary Kom na Poland pangthok khiba Silesian Open boxing tournament da sanagi medal lawre mahak na mahaki lamba Kazakhstan gi Aibelambu manga suino da maithiba piduna sahi asida mahaki ahumlak suwa sanagi medal lawkhibani Sahi kutrama surabi hanik Olympic bronze medalist asina thinakiba bout adura mahaki thodok hendokpa haisingba counter attack ya sathaki mahaki khongi khongthang oiba soka aduna opponent boxer adu mami thang ki haina Bharat ki coach Rafael Bak Maskona maphamadagi phongdorki Hojik aroibda maroiba paw amhon pijari
ऑल मणिपुर वर्किंग जर्नलिस्ट यूनियन की निफु मारक सुबा मपोक कुमोन पालन थौरम पांगथोखरे टेक्निकल कया की एक्सपीरियंस लेरबा सानरोई सिंग सेंबा एसोसिएशन अमा लेबा मथौ ताई हाइना चीफ मिनिस्टर एन बिरेन हाइक्रे लोइनना लेखिद्रबा इंडिया की प्राइम मिनिस्टर अटल बिहारी वाजपेयी की मफमदा इकाई खुनम उत्पो ओइना सैरिंग सैदिनखरे ngasi gi di paudum sandok jaba matang se lojere miam bu amuk khana khulumjari